Handak November tang trahumdoi na National Vector-Borne Disease Control Program gi makhada CMO office na inter-sectoral meeting kam launching of long-lasting insecticide mosquito net thoram pangthokpada malaria leina dagi ngakthok na ba mosquito net yenthokpa Churachandpur DC na chief guest oina yawraga yenthokpani November tang Tramari Children's Day yada District Administration ga Social Welfare Department na punna sinba thoram amada Churachandpur da leiba children home kayada sport items piki Angang mapa mama laikhidaba mayambu yamna harawzai November tang tranipanda CMO Churachandpur na press mifam amada haiba matungin Churachandpur jila da mi lak ahum henba leba mafamda coronavirus pakpase mi mayam test lobo yaradi covid positive yam leigani aduna covid leina da chingnaba hekta leiradi thuna test tobo darkar lei haire CMO na hai coronavirus ase naradi Thuna khangdukpana anaba adu hidaka yengsiladi mateng pangba yaragani haire Manipur Chief Minister N. Biren Singh na oil palm project hangbagi matungda Churachandpur jila da su agriculture department ga krisi vigyan kendra na Churachandpur jila da oil palm plantation adu chanabra haina adaptive trial oina mata khunda yengsin bahore November tang Tramapanda ZEO Ferjol district na sinba career guidance ga seminar Oza ga satra mayam gi damak Churachandpur da pangthoi matam asida ZEO na oza mayam da makhoi gi posting mafamda tha amada hafta amakhakti leinaba appeal tawraga makhoina lairik laisu khangba mayamadu satra satri mayamda khanghanaba thabak ase makhoi gi thabak ni haire Ferjol district da education department gi makhada school oza ayamba se makhoi gi posting mafamda chattabani November tang kunda Churachandpur police NAB ga forest department na Taising ching mafam amada poppy plantation adu loina thukaire sarkar na poppy plantation ase thingrasu ngasi phawba mafam kayada cultivate tukhi sarkar na poppy plantation tawramba mayam gi damak tonga na makhoi gi hingnaba thabak ate paikhat naba hotnai lemongrass gumba farm oina semnaba sarkar na scheme su paikhatli Coronavirus laina hingat pamatamda Churachandpur jila da su public mayam da awareness campaign ase tungan bana paikhatle Social Welfare Department na su Janandolan campaign oina banner town manung da thet pana thabak paikhatli adubu miyam na inbadi yamwatli November tang kunma thoi da district hospital da anoba dedicated covid operation theater hangdoi corona laina pakpase yam khrabanina makhoi gi damak sembani masigi thabak ase district hospital task force na ningthina paikhat pagini Handak November thadagi hauna Churachandpur jila da ok gi laina thokpadagi Churachandpur jila mafam kayada ok si bahore masigi laina ase African swine flu ni haire oksa yonba kangbu na awaba kaya thingnare November tangkun ni thuidagi pungjagin walte Minister TAN Hills Transport GAD na mahaki constituency thanon da official tor chattuna sarkar na scheme paikhat pamayam inspector ke aduga development scheme kaya su minister na sangabani Handak Ministry of Home Affairs na SOP anoba pithuk pamatungda Manipur Sarkar na su November tangkun tarita SOP Manipur da sizinagadoba adu Churachandpur jila gi district magistrate na November tangkun nipanda night curfew yauna order thukalli masiga order asu December tha loidra bhawba oigani India pumnamakta zero surveillance pangthukpada Manipur Sarkar na Churachandpur jila su select tawki Churachandpur jila da khun tramari select tawki Mafam ase hotspot ga non-hotspot ne. Health Department na blood sample 930 lobada COVID antibody mi chama ga ni phuhumdui rom result phangi. Makhoi se coronavirus laina pakpa khanghaudana amuka naba pharaba kangbu ni. Mi lising ama sudraba test tawbada asuk yam phangradi Churachandpur jila da mi lakahum henba population mayam test tawradi yam gani su khalle. Manipur gi Autonomous District Council mayam adu makhoi gi tram loikhrabagi matungda Churachandpur jila da su ADC ase DC Churachandpur na paikhat pahore MDC election si su thuna pangthukani su khalle December tang tarit da bungjagin walte Minister TAN Hills Transport GAD na District Transport Office dagi Churachandpur dagi chatkedoba Bukpi Behyang Sangaikot MST bus flag off tawki adom da leiba praja mayam gi damak yamna kana gani su khalle Nasamuk Bharat Augustang Tramanga Kumsida India Pumnamakta Hangduk Padu Churachandpur gi District Administration na su campaign pangthoi masigi scheme na naharol mayam drugs dagi ngakthuk na bani COVID leina da na base kharbu kum thokre haibayai adubu nitina community transmission di adum le December tang tara tret phawbada Churachandpur jila da coronavirus da siba mi kuntrama pansure asiba chang se hengat kari su khalle
मरमदी इंगथम थासु ओइबा अदुगा लाइना पक्पसे लोइबा नायदबगिनी